ꯊꯣꯡꯂꯥꯎꯕꯤꯗ ꯑꯉꯥꯡ ꯑꯅꯤ ꯂꯩꯈꯤꯗ꯭ꯔꯤꯁꯦ ꯀꯃꯥꯏꯅ ꯊꯣꯛꯂꯛꯄꯅꯣ ꯀꯔꯝꯕꯗꯒꯤ ꯂꯥꯞꯁꯦꯁ ꯑꯣꯏꯔꯒ ꯀꯃꯥꯏꯅ ꯊꯣꯛꯂꯛꯄꯅꯣꯕ ꯍꯥꯏꯗꯤ ꯃꯁꯤ ꯑꯥꯔꯃꯤꯅꯕꯨ ꯂꯥꯜꯂꯤꯕ꯭ꯔꯥ ꯍꯥꯏꯗꯤ ꯀꯅꯥꯅꯕꯨ ꯂꯥꯜꯂꯤꯕꯅꯣ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅꯕꯨ ꯂꯥꯜꯂꯤꯕ꯭ꯔꯥ ꯀꯨꯀꯤꯅꯕꯨ ꯀꯥꯞꯄꯛꯏꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯆꯞ ꯆꯥꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤ ꯊ꯭ꯔꯨ ꯖꯁꯇꯤꯀꯦꯜ ꯏꯟꯀ꯭ꯋꯥꯏꯔꯤ ꯍꯥꯏꯇꯥꯔꯦ ꯁꯤ ꯑꯃ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯑꯗꯨꯒ ꯉꯁꯤ ꯑꯩꯅ ꯍꯪꯒꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯂꯒ ꯍꯪꯒꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯔꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯊꯣꯡꯂꯥꯎꯕꯤꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯅꯤ ꯂꯩꯈꯤꯗꯕ ꯇꯝꯊꯤꯅ ꯍꯥꯠꯄꯤꯈ꯭ꯔꯕ ꯑꯉꯥꯡ ꯑꯅꯤꯁꯤꯒꯤ ꯖꯁꯇꯤꯁ ꯐꯪꯅꯕꯒꯤꯗꯃꯛꯇꯅꯦ ꯑꯗꯣ ꯃꯁꯤꯗ ꯂꯥꯛꯆꯅꯤꯡꯕꯗꯤ 2023 ꯃꯦꯗꯒꯤ ꯍꯧꯔꯒ ꯊꯣꯛꯂꯛꯏꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯩꯈꯣꯏꯒꯤ ꯇꯝꯊꯤꯕ ꯃꯑꯣꯡ ꯃꯌꯥꯝ ꯑꯃꯗ ꯊꯣꯛꯂꯛꯏꯕ ꯃꯌꯥꯝ ꯑꯁꯤ ꯍꯥꯏꯐꯦꯠ ꯑꯩ ꯍꯥꯏꯂꯥꯏꯠ ꯇꯧꯖꯒꯦ 2023ꯒꯤ ꯖꯨꯂꯥꯏꯒꯤ ꯇꯥꯡ 6 ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯑꯃꯒ ꯏꯆꯟ ꯑꯃꯒ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯍꯦꯃꯟꯖꯤꯠ ꯇꯝꯊꯤꯅ ꯍꯥꯠꯄꯤꯕꯒꯤ ꯃꯌꯥꯝꯅ ꯂꯣꯏꯅ ꯈꯪꯈ꯭ꯔꯕ ꯏꯟꯁꯤꯗꯦꯟꯁꯅꯤ ꯁꯤꯒꯤ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯅꯕꯦꯝꯕꯔ 11, 2024ꯗ ꯑꯃꯨꯛ ꯖꯤꯔꯤꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯃꯆꯥ ꯌꯥꯎꯅ ꯏꯟꯐꯦꯟ ꯌꯥꯎꯅ ꯃꯈꯣꯏ 5 ꯍꯥꯠꯈꯤꯕ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕ ꯃꯗꯨꯒꯤ ꯃꯇꯥꯡ ꯑꯃ ꯂꯩꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯊꯪꯗ ꯍꯟꯗꯛꯀꯤ ꯆꯍꯤ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯍꯟꯗꯛꯀꯤ ꯆꯍꯤꯒꯤ ꯍꯧꯒꯠꯂꯛꯄ January 21, 2026ꯗ ꯀꯛꯆꯤꯡꯗꯒꯤ ꯑꯩꯈꯣꯏ ꯔꯤꯁꯤꯀꯥꯟꯇꯒꯤ ꯂꯩꯈꯤꯗꯕ ꯍꯥꯏꯇꯥꯔꯦ 마수 이생생나 하여간 이삼삼자방 아까는 시달라 이제 아이나 판보다 그렇게 팔라봐요 아니 아두고 시빌리언 싱다 거기 아따 컴레이트나 거기 마탕 할락바 하이따래 아두기 마탕다 후직세 이농농나 거기 하다기 에프릴기 땅터레치다 앙앙은 이시야 뭐 할락바 아도 2023dagi ngasi fawba laiba moong asida NIA da ngasi fawda sinaribam case mayam asi karaibu yauna akoi justice phangage haibadane adubu ngasi su akoina mung maning hallaga angang ani leitabase sida mo akoina maning hangiba taragadi mathangda su yai khangagadi haningba matamda hatpa tawninga matamda tawba haibado mu khoidadi message ama su pirakhiba leirabanina मसी मथंग दसु तौरकनी हाइबसे अखोइगी अदुम मयाम द खंगरगा लेरब वफमने अदुबो हौसिकी ओइना अंगांग अनि लेगिद्रिबा असिगी मतांग द अखोइ जस्टिस फंगद्रिबो खुंजंग असि अहामद जस्टिस की कनोसमा लेग्रगा हाइदि जस्टिस की फंगनबगी पोट अमा सु मयाम द अखोइना खुंजंग सिमा सु संसन जरी अदुगा मखा तारकपदा विलेज सिंजे प्रोटेक्टिव तौबिबा हाइतारे हाइदि प्रोटेक्शन खतम पिबिबा हाइबदि ट्रोंगलाउबी तंगी नतबा ꯔꯣꯡꯂꯥꯎꯕꯤꯗ ꯉꯁꯤ ꯊꯣꯏꯕ ꯄꯣꯠꯁꯦ ꯑꯇꯣꯞꯄ ꯖꯒꯥꯗ ꯊꯣꯛꯂꯣꯏ ꯍꯥꯏꯕ ꯑꯩꯈꯣꯏ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯍꯥꯏꯗꯤ ꯀꯥꯡꯆꯨꯞꯇ ꯊꯣꯛꯄ ꯌꯥꯏ ꯃꯁꯤ ꯑꯗꯒꯤꯗꯤ ꯂꯤꯇꯥꯟꯗ ꯍꯧꯖꯤꯛ ꯑꯗꯨꯝ ꯍꯥꯏꯗꯤ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯎꯈ꯭ꯔꯨꯜ ꯁꯥꯏꯗꯇꯁꯨ ꯑꯗꯨꯝ ꯊꯣꯛꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯀꯣꯔꯅꯔ ꯑꯣꯏꯔꯤꯕ ꯖꯒꯥꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯈꯇꯪꯈꯛ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯕꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯗꯤ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯒ ꯊꯝꯈꯤꯕ ꯑꯥꯔꯃꯤꯁꯤꯡ ꯑꯗꯩ ꯀꯩꯅꯣ ꯇꯧꯈꯤꯕꯁꯤꯡ ꯃꯌꯥꯝꯁꯤꯅ ꯈꯇꯪꯈꯛ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯕꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ नंबर 2दा ꯍꯥꯏꯗꯤ ꯑꯍꯨꯝꯁꯨꯕꯗ illegal haitare illegal encroach tausilaibasinje अखोगी मसीसिंजे अखोई लौथोकपीबा पामे मसी पामीबसी कईगिनो हाइबा मतमदा सि मयामनसु लोइना खंगरगा लेरब वफम ngakani मोइना तासलाइबा मफमसिंगसे अखोगी प्रोटेक्टेड फॉरेस्ट अदैदि वाइल्ड लाइफ सेंचुरी अदैदि वेटलैंड अदैदि अखोगी रिजर्व फॉरेस्ट ना सिंगबा हाइबा तारे सि मफमसिंगसिदा मोइ तासलकबागा लेरिबा मयामसे मयामनसु खंगदा लेरब वफम ngakani से मयामना खंगरब वफमसिदा खतंग संदोंना खतंग हाइजबनि मयामदा अदुबु सिदा लौथुंगे सिदा कोई वेरीफाई तौनिगे सैटेलाइट की वेरीफाई तौर मतुंगदा नाना सर्वे का तौबिरगा हाइतारे ग्राउंड सर्वे अमा चटबिरगा सिगी ग्राउंड सर्वे से लोइसलकपदा अखोइगी हाइदि इलीगल एक्रॉस तौसलैबा सिंजे कोई रिमूव तौथुपिगिबा कोइगी पॉइंट 3 सुबजे पॉइंट 2 सुबदना illegal oina koigi copy thasalakpaje sisu mayam na khanglarga leirabo khangakane haibadi ngasi akoi adum Facebook da kaida kaino da viral channel ngakane mayam na loi khangaba ngakane adu ko no hujibok dadi kasu thoidokpa haidi Facebook da kaida khara lawba kaino tawbaje natana kasu thoidokpa kaino tawdri baina khalle adu ko khangnaribo famsida koina haijaningi si illegal oina sumaina copy tharakpa adagidi अखोगी अनवर्ड पॉपुलेशन मैम वेरेसे अनवर्ड विलेज मैम हाइदि अनऑथराइज्ड विलेज मैम लेसलकपा लम्बी मैम समजलकपा
ꯁꯦꯝꯖꯜꯂꯛꯏꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯁꯦꯇꯤꯂꯥꯏꯠ ꯃꯦꯞꯄꯤꯡ ꯇꯧꯔꯒ ꯑꯩꯈꯣꯏ ꯂꯧꯊꯣꯛꯄꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯂꯤꯒꯦꯜ ꯁꯦꯇꯜꯃꯦꯟ ꯄꯤꯕꯤꯕ ꯄꯥꯝꯃꯦ 1951 ꯅꯠꯇ꯭ꯔꯒ 1961 ꯕꯦꯁ ꯏꯌꯔꯗꯨꯗꯤ ꯃꯌꯥꯝꯅ ꯌꯥꯅꯕꯗꯨꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯖꯔꯁꯅꯨ ꯑꯗꯨꯕꯨ ꯌꯥꯝ ꯁꯦꯡꯅ ꯄ꯭ꯔꯖꯥꯗ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯣꯏꯅ ꯄꯨꯊꯣꯛꯄ ꯄꯥꯝꯃꯦ ꯃꯁꯤ ꯍꯥꯏꯗꯤ ꯈꯪꯍꯟꯕ ꯄꯥꯝꯃꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏꯒꯤ NRCꯒꯤ ꯃꯇꯥꯡꯁꯦ ꯑꯩ ꯈꯤꯇꯪ NRCꯒꯤ ꯄꯣꯏꯟꯠꯁꯤꯁꯨ ꯌꯥꯎꯖꯔꯝꯒꯦ NRCꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯑꯣꯡꯁꯤꯗꯗꯤ NRCꯒꯤ ꯀꯩꯅꯣꯁꯦ ꯈꯤꯇꯪꯈꯛ ꯃꯃꯤ ꯁꯥꯝꯕꯒꯤ ꯃꯑꯣꯡ ꯑꯃꯗꯁꯨ ꯂꯩꯕꯒꯤ ꯁ꯭ꯇꯦꯖꯇ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯃꯗ ꯃꯤꯇꯣꯞ ꯑꯃ ꯆꯪꯉꯛꯑꯒ ꯃꯤꯇꯣꯞꯁꯦ ꯀꯅꯥꯅꯣ ꯈꯪꯗꯕ ꯈꯟꯗꯣꯛꯄ ꯉꯝꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯦꯟ ꯑꯃ ꯅꯠꯇ꯭ꯔꯒ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯦꯟ ꯅꯠꯇꯕꯅꯤ ꯍꯥꯏꯕꯁꯦ ꯁꯤꯐꯥꯎꯕꯗ ꯈꯟꯗꯣꯛꯄꯗ ꯋꯥꯖꯔꯕ ꯑꯃ ꯑꯣꯏꯔꯦꯕ ꯑꯗꯨꯕꯨ ꯁꯤꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯝꯕꯤ ꯑꯁꯤꯗꯤ NRC ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇꯦꯕ ꯑꯗꯨꯅ NRCꯁꯨ ꯃꯅꯤꯄꯨꯔꯗ ꯏꯝꯄ꯭ꯂꯤꯃꯦꯟ ꯑꯊꯨꯕꯗ ꯇꯧꯕꯤꯅꯕꯒꯤ ꯑꯗꯨꯒꯤ ꯄꯣꯏꯟꯠ ꯑꯃꯒ ꯑꯩ ꯍꯥꯞꯆꯤꯟꯖꯒꯦ ꯃꯊꯪ ꯄꯣꯏꯟꯠ 8 ꯁꯨꯕꯗ ꯑꯩꯈꯣꯏꯒꯤ 2023ꯒꯤ May 3ꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯒ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯄ꯭ꯔꯤꯜꯒꯤ 7ꯗ ꯊꯣꯡꯂꯥꯎꯕꯤꯗ ꯊꯣꯛꯏꯁꯤꯒ ꯃꯁꯤ ꯏꯈꯦꯟ ꯈꯦꯟꯅꯗꯕꯒꯤ ꯄꯣꯠ ꯑꯃꯁꯨ ꯑꯗꯨꯃꯛ ꯎꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯌꯦꯛꯅꯕꯅ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯗꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯇꯥꯍꯟꯅꯕ ꯍꯣꯠꯅꯔꯤꯁꯦ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯏꯊꯅꯤꯛ ꯀ꯭ꯂꯥꯁꯦꯁ ꯑꯗꯩ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯍꯟꯅꯕ ꯁꯤꯒꯨꯝꯕꯁꯤꯗ ꯑꯗꯨꯝ ꯃꯣꯏꯅ ꯑꯩꯈꯣꯏꯁꯦ ꯁꯔꯀꯜ ꯑꯃꯗ ꯎꯪꯁꯤꯜꯂꯒ ꯂꯩꯕꯒꯤ ꯐꯤꯕꯝ ꯑꯃꯁꯨ ꯎꯔꯤꯕ ꯑꯗꯨꯕꯨ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯁꯨꯡꯅ ꯅꯠꯇꯕ ꯄꯣꯠ ꯑꯃꯗ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯣꯏꯔꯤꯁꯦ ꯐꯣꯔꯦꯟ ꯈꯨꯠ ꯌꯥꯎꯔꯤꯅꯦꯕ ꯍꯥꯏꯗꯤ ꯐꯣꯔꯦꯅꯔꯁꯤꯡ ꯆꯪꯁꯤꯜꯂꯒ ꯑꯩꯈꯣꯏ ꯃꯩꯇꯩ ꯁꯤꯚꯤꯂꯤꯌꯟꯁꯤꯡꯁꯤꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯒꯤ ꯑꯗꯒꯤꯗꯤ ꯑꯈꯝ ꯂꯩꯇꯅ ꯌꯨꯝ ꯃꯩ ꯊꯥꯖꯤꯜꯂꯛꯄ ꯑꯗꯩꯗꯤ ꯑꯩꯈꯣꯏꯗ ꯍꯧꯖꯁꯦ ꯍꯧꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗ ꯁꯨꯝ ꯍꯧꯕ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯔꯤꯇꯥꯔꯗꯦꯠ ꯇꯧꯕ ꯍꯥꯏꯗꯤ ꯁꯨꯝ ꯖꯒꯥ ꯑꯃꯗ ꯎꯝꯁꯤꯜꯂꯒ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯁꯤꯒꯤ ꯖꯒꯥꯁꯤꯗ ꯎꯝꯁꯤꯜꯂꯒ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯃꯣꯏꯅ ꯑꯃꯨꯛ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯂꯧꯋꯦꯕ ꯈꯨꯗꯣꯡꯆꯥꯕ ꯍꯥꯏꯕ ꯇꯥꯔꯦ ꯉꯁꯥꯏꯒꯤ ꯁꯔꯀꯥꯔꯅ ꯌꯥꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯂꯣꯅ ꯌꯥꯗꯕ ꯑꯩꯈꯣꯏꯒꯤ ꯚꯤꯂꯦꯖ ꯑꯟꯒ꯭ꯔꯣꯠ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯃ ꯑꯗꯒꯤꯗꯤ ꯑꯟꯑꯣꯊꯣꯔꯥꯏꯖ ꯑꯣꯏꯕ ꯚꯤꯂꯦꯖ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯃ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯁ ꯆꯪꯉꯛꯏꯕ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛꯁꯨ ꯆꯪꯕ ꯂꯦꯞꯇ꯭ꯔꯤ ꯍꯧꯖꯤꯛ ꯁ꯭ꯇꯤꯜ ꯆꯪꯉꯛꯄ ꯂꯦꯞꯇ꯭ꯔꯤꯕꯅꯦ ꯍꯥꯏꯗꯤ ꯆꯪꯉꯛꯇ꯭ꯔꯤꯉꯩꯗ ꯆꯦꯁꯦ ꯍꯥꯟꯅ ꯄꯥꯏꯔꯒ ꯆꯪꯕ ꯌꯥꯅꯕꯒꯤ ꯄ꯭ꯔꯣꯁꯦꯁꯐꯥꯎꯗ ꯁꯤꯜꯂꯒ ꯂꯩꯈ꯭ꯔꯕꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯂꯣꯏꯅ ꯂꯩꯔꯤꯕ ꯃꯤꯠꯅ ꯎꯔꯒ ꯂꯩꯔꯤꯕꯁꯤꯡꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯈꯤꯇꯪꯈꯛ ꯀꯩꯅꯣ ꯑꯣꯏꯍꯟꯅꯤꯡꯉꯤ ꯂꯧꯊꯣꯛꯅꯤꯡꯉꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯈꯪꯅ ꯃꯣꯏꯅ ꯁꯤꯒꯤ ꯊꯕꯛꯁꯦ ꯇꯧꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯉꯁꯥꯏꯒꯤ ꯁꯣꯝꯗ ꯑꯩꯈꯣꯏꯁꯦ ꯅꯥꯊꯩꯕꯅꯦꯕ ꯅꯥꯊꯩꯔꯒ ꯂꯩꯔꯒ ꯑꯁꯣꯝꯒꯤ ꯃꯣꯏꯅ ꯌꯥꯗ꯭ꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯒꯣꯔꯃꯦꯟꯅꯕꯨ ꯑꯣꯏꯔꯁꯨ ꯏꯟꯗꯤꯌꯟ ꯒꯣꯔꯃꯦꯟꯅꯕꯨ ꯑꯣꯏꯔꯁꯨ ꯑꯃꯒꯤꯕꯨ ꯑꯣꯏꯔꯁꯨ ꯌꯥꯗꯕ ꯂꯣꯟꯅ ꯊꯣꯡꯂꯥꯎꯕꯤꯗ ꯑꯉꯥꯡ ꯑꯅꯤ ꯂꯩꯈꯤꯗ꯭ꯔꯤꯁꯦ ꯀꯃꯥꯏꯅ ꯊꯣꯛꯂꯛꯄꯅꯣ ꯀꯔꯝꯕꯗꯒꯤ ꯂꯥꯞꯁꯦꯁ ꯑꯣꯏꯔꯒ ꯀꯃꯥꯏꯅ ꯊꯣꯛꯂꯛꯄꯅꯣꯕ ꯍꯥꯏꯗꯤ ꯃꯁꯤ ꯑꯥꯔꯃꯤꯅꯕꯨ ꯂꯥꯜꯂꯤꯕ꯭ꯔꯥ ꯍꯥꯏꯗꯤ ꯀꯅꯥꯅꯕꯨ ꯂꯥꯜꯂꯤꯕꯅꯣ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅꯕꯨ ꯂꯥꯜꯂꯤꯕ꯭ꯔꯥ ꯀꯨꯀꯤꯅꯕꯨ ꯀꯥꯞꯄꯛꯏꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯆꯞ ꯆꯥꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤ ꯊ꯭ꯔꯨ ꯖꯁꯇꯤꯀꯦꯜ ꯏꯟꯀ꯭ꯋꯥꯏꯔꯤ ꯍꯥꯏꯇꯥꯔꯦ ꯁꯤ ꯑꯃ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕ ꯔꯤꯖꯣꯂꯨꯁꯟ ꯍꯥꯏꯕ ꯇꯥꯔꯦ ꯔꯤꯖꯣꯂꯨꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯔꯤꯍꯦꯐꯇ ꯂꯩꯔꯤꯕ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯀꯩꯅꯣꯗ ꯍꯧꯖꯤꯛ IDPs ꯃꯌꯥꯝ ꯂꯩꯔꯤꯁꯦ ꯁꯤꯁꯦ ꯑꯊꯨꯕꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯦ ꯁꯣꯜꯚ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯊꯨꯕꯗ ꯍꯟꯖꯤꯜꯍꯟꯕ ꯍꯥꯏꯕ ꯑꯁꯤꯅꯦꯕ